47 State 11 Sub-Junior Boys and Girls Handball Tournament Ingsok Lising Aniga Kunmanga Amadi First State 11 SSC Veteran Handball Tournament Ingsok Lising Aniga Kunmanga sponsored by MS Thauna Enterprises, a business unit of Kurai Konsam Lekai Multi-Purpose Cooperative Society na sponsor tawduna Manipur Handball Association Amadi Social Standard Club SSC ga kusan maduna Handball Tournament Houdokkhre Houdokhiba Thoram aduda Chief Guest ta Thangjam Arun Kumar Singh Honorable MLA Wangkai SA Special Guest Sri L. Jayananda Singh, Sri O. Priyo Kumar Singh, President Manipur Handball Association, Guest of Honor Sri S. R. Thoksom Sunin Deba, Principal Success School and Patron Member SSC, Srimati Sanjembam Ongbi, Thoibi Devi, Executive Engineer PMGSYN, Patron Member SSC, Sri Naurem Sarat, Retired Associate Conservation of Forest and Patron Member SSC, Function and President Sri W. Tarun Kumar Singh, President SSC, Hariba Myoy Singh Asina, ngasi Houdokkhre Handball Tournament aduda, Dais the Funky. Ngasi ahanba 47 State 11 Sub-Junior Boys and Girls Handball Tournament Ingsok Lising Aniga Kunmanga ki opening match da SSC Kurai vs CYDOL Lilong Zajinga sanaki ngasi sanaki ba match aduda CYDOL ge players ke hais hito na score ani Y Indrajit na score ani K Hais Boris na score ama amadi Ricky na score ama chanduna puna CYDOL 6 aduga SSC gi player and Basker na score mga W Singkhay Nganba na score mari N Ziden na score home S Raju na score ani K Hais Atangbo na score ani amadi N Robinson na score ama chanduna punna SSC na score 33 chanduna SSC na CYDOL yamlay na 17-6 ta mai thiba pk kai akoi yamba tamuna kuman haibi ramaduna koi masida laga ngak football kari kara sana dana koi lairiba clubs ga yam londin dinana akoi homina ra pani dum sana su kono bada su koi tawa yaujaba adugo tamuna kumar akoi mam puna manu tangi sana kono begini harati masana haiba discipline haiba du keta tidra eti masana game and sports am lakpa kamda katho ka dum lakpa yamani man sai thambiramba Fajar hum kya tambirami ya maru ina local area development fund dagi sports ki damakta pesa khara kai to thamse ai bo hum do yam phajaba dugumba no kai idea amani to budo koi adum koi manipur ki chana bi oina lairiba kendra tu lairiba constituency tu lairiba club sing asi matam gi lairiba representative sing duga dum kusam naraga de chami namangaktani club ki karigum tabak tawai ka amala pada dum Lejari representative ke maiki degi adu mangam bamateng pangba sana khona bagi boire basu atu activities ka warka dusu club singjiga tum kusam naraga chami nei aina hajiding budi hojik ekoi gi hogi ba chahi ani gi mangda manipur ki ekoi gi kawbung amaroi daba adu ba crisis ama thokra matungda madu gi crisis tuna tiba maru oina human resource manipur gi human resource biriba Naha Wiriba, Sanaroi Singh, Satra Naharun Singh da, Aduki Matik, Kudung Chadaba, Magi career da, Am Achoba, challenges Ama Biba, the Natana, Manipur Kumbada, St. Midlon Gyoba, economy Gyoba, Aduki Matik Seti Nama, Hangingai Maraksida, Pamang Naraga Lady Guy, Marak Hajabatai, Hojik Labor situation, the city Maraksida, Koi, Nasi Equina. Club sina to biraga sinbiri basung tournament se amarom da hairogadi ekoi namdana ekoi normal sije hanjalak to yadi haiba manipur miam ki adu phanamna crisis la ju phanamna manipur thukai na bukhana ba sati ba la ga su ekoi gi manipur ki adugumba identity sports se ekoi gi power house ne aina riba adugumba ekoi gi manipur ki identity je masi kandaba yadi crisis sina maram oiraga sana khona bagi leiba adugumba result manipur ki oina yengbada haidar agasu amuk hana leramba phibam dudagi hena amuk fazana perform tokdaba yade koi ki identity sing ngak taba yade haibagi adugumba wakalonda pangthok bibagi achauba mami tabu jai